Mamangi Kumja 2024 da pangthokiba Lok Sabha Mikhalda Inner Manipur Parliamentary Constituency da Miref Oikibada Natana Social Worker Activist Amma Gumna Wafam Kaya Fongdorakiba Hirok Part 2 dagi Moirangthem Tomtomsana Elias Tomtom Apokpa M Tombiyai Mabu ngasi Police ki team amana fare haidi Pauche sina fangba pauna haibada ngasi upung tara rom tarakpada mahangna Hirok dagi khangabok tamna lakpagi lambida Police team amana mahak puphakibani hairi Amoromda mahaki mathakta Thoubal Police na lokhalpa case FIR number 21/2022 under Section 121-121A IPC 10-13-17-39 UAP Act 25(1)B Arms Act की केस का मरी लेना चली बच्ची से February 27 ता Special Judge NIA Thoubal की कोर्ट महा की मथक चथगदबा Special Trial NIA Case number 1 of 2024 का मरी लेना वारंट इशू तौखिबनी कोर्ट की ऑर्डर की मतुगिना महापु कोर्ट असी दलाकनब खंगनखिबनी अदुमोइनम कोर्ट ने इशू तौखिबा वारंट ऑफ अरेस्ट असी की मतुगिना पुलिस ना महा की खोंगु लेरकपदा मसागी बयुमदा खक्तना तना महा की लेकाइदा सु फंगबा ngमखिदबदा नतना महा केस असी दगी मेचेन ओइना लेरखिबनी हाइडी मरम असिना ngasi महापु पुलिस ना फाखिबसी NIA की कोर्ट असिना इशू तौखिबा वारंट ऑफ अरेस्ट अदुगा मरी लेनरमगनी थाजनरी स्क्वाड्रन लीडर रिच वन मलिक मयुमदा लाकपदा तरामना ओखरे इंडियाना टेररिस्ट अमसुंग पाकिस्तान के मायक्ता चथखिबा ऑपरेशन सिंदूरदा सरुक यादुना मसागी मथौ माय पाकना पांगथोखिबगीदमक लेबा असिगी प्रेसिडेंट ना बीर चक्र पीरगनी हाइदुना लाउथोखरबा इम्फाल ईस्ट डिस्ट्रिक्ट की खेत्रीगांव असेंबली कंस्टिट्युएंसी की मनुंग चनबा कैखुदगी स्क्वाड्रन लीडर रिच वन मलिक नंगसी मयुमदा हलकपदा महाकपु मियामना इम्फाल एयरपोर्ट तरामना ओखरे थौरमसी कैखुगी यंग स्टार स्पोर्टिंग यूनियन लुचिंगदुना महाकी इमुंग मनुंगी मियोई सिंगा खुसमनदुना सिनबनी मांगना ऑपरेशन सिंदूरदा माय पाकना मथौ पांगथोखिबगीदमक लैबा असिगी लेमजनिंगाई ओइरबा थौना फबगी मना बीर चक्र अवार्ड पीदुना इकाई खुमनरकपबु तरामना ओगलदुना ngasi थौरम असी पांगथोखिबनी थौरम असिदा महाकपु नुंगसिबा अमसुंग थागतपा मियोई कयानासु सरुक याखि पनबा याबदि स्क्वाड्रन लीडर रिच वन मलिक अलहाज हाफिज उद्दीन अमदी अलहाजान वहीदा रहमान की मचा मरी की मनुंगदा महाकना अहुम सुबनी मनरोता में काबा ड्रग्सिंग पुथोक पुसिन तौरे मणिपुर चाही निपान का था तरुकलोम असिदा मणिपुर पुलिस ना मरुइबा थौदांग लौदुना तोंगान तोंगान एजेंसी सिंगा खुसमनरगा लमदम असिगी चिंगी डिस्ट्रिक्ट सिंगदा एकर 18,212.4 रोम दा थाबा पोपी पाक्तंगना यानथत्ख्रे चिंगी डिस्ट्रिक्ट ता अनौबा लंबी सेमलिबा जर्मन रोता ड्रग लालुनबा सिंगी लंबी ओइरे मयाई काबा ड्रग या पुथोक पुसिन तौरे हाइबगी पाउ लेरि हाइना नार्कोटिक्स एंड Affairs of Border NAB की Superintendent of Police Wathamba Suna Fongdokhre Manipur Press Club tangasi Social Awareness Service Organization Saso Nasinduna One Big Family Driven by Hope Haiba Theme the International Overdose Awareness Day ki thoramda athoiba mithung oina saruk yakiba basuda Paumi sing na hangba wahangi paukhumda wafam masi mangna fongdokhibani mangna makhata na hai hojik fawbada drug ka mari leinaba mioi charakna lising humga chani rom fagat pangamle Poppy lokpagi matam asi December January swaida oi maram aduna lakadariba September amasung October da poppy yanthatpagi thabak asi hawragani Manipur da hojik thokliba irang asina maram oiraga drug lalunba singi lambi tampakta chathok chasin taramba du hanthare tampaki lambi sing fauduna drug puthok pusin taramba du chinggi district ki lambi singda thaidokre loyana tampaki lambi singda puba drug sing Manipur Police Department gi maikai digi akanba section tharang lokhatuna fagali masigi mathakta chinggi lambi sing amadi lalonba State singda drug faba masing hengalakli hojik oiriba drug ki issue asi lakshinaba maruiba thabak thoram kaya Manipur Police Department na leptana hotnari issue asi lakshinaba hotnabada tongan ba mafam kaya da checkpoint sing hangdoktuna achat awok sing check tawbada mayai ka ba drug kaya fagat pangamlibani drug ka kona na farba mioi sing makha taba wahang phawng chathanaba case register tawduna investigation chathari haina mangna makha tari thoram aduda mangna hai mayai ka ba drug tegi lapthoke hairabadi ahan bada isha isha na honagadabani mayai ka ba drug ki issue asi muthanaba honabada mioi ama khaktangi thodang na oithokloi mipum khudingma ki thodang changi hauji aikhoina Lairiba khunai asi lupkhigadauriba hida tonglaga leibaga pangkhakni khunai asida tarakliba mami asi thaksi khasi mangsilakpa amadi belu su hantharakle yumthangna balaibak Myanmar dagi mayai ka ba drug sing adumak leptana sunglakli aduga Manipur da su ayet apan leitana adumak pusilakli mayai ka ba drug asina sokhaliba si chariba mioi adu khaktana tana khunai ayinga sagi khal semitlon health sector da su kainingai machak oiribani mayai ka ba drug sajinna bagi machak oirakli basi naha kaya thabak phanglaktaba sufam nopum khangdaba imung manungi issue na chingbanani mama mapa oiba singna Angang aduna karigumba mayai ka ba drug sing sijinare khanglabadi mahaki tawthorakliba mong mataw amasung uthorakliba symptom adu kupna yengba changi maruoina isa dagi hoduna drug asi thengnada batarabadi drug ki issue asi lakshin ba kaidawnungda oithokloi haiki
Thauram aduda Sasogi Vice President Ningthaukhongdam Pirogopal Max ki Project Director Samim Ahmed Sa Manipur University gi Anthropology Department gi Professor Dr. MC Arun Kumar Amju gi President Asem Baktana mathang sitna Thauram mapu amasung akhanaba mithung oina saruk yakhi. Mathang thagi ani suba chayol gi manungda Prime Minister Narendra Modi na Assam khakta natana Mizoram da suchana naba tharang torokpagi manung chana Manipur da su laknaba sem saraklabasu May 3 2023 dagi hawraklaga hojik fawba chahi ani henjilaklaba Manipur gi waroisin puraktriba lana sigi matangdadi state asigi political party singi apunba all party meeting pangthoktuna khananaba amasung state asigi miyam gi CSO singdasu unaduna wari sanabagi tharang yaudri Prime Minister Narendra Modi na mahaki Mizoram amasung Assam khongchat ki manungda Manipur da su lakani haiba wafam dagi Manipur laingana khongchat asigi damak lokhotpam thokpa tharang sing lokhotpa hawraklaba su lana sigi waroisin puraktuna ingtapa mausa gi fibam hanjil halaknabagi damak kari karamba thabak sing pangthoklamgadage natraga phongdoklamgadage haibigi matangdadi ngasi numidang fawbada official oiba paw phangba ngamkhidabana leikhai takidri adubu karigumba mahaki khongchat asigi damak Manipur laingana lokholakliba thaurang sing asigi matung ina soidana state asida laklabadi Imphal amasung Churachandpur da soidana miyamgi mifam anida saruk yaduna wanganglamgani haibasi madita tasing lei maki Northeast ki state ahumgi handaki khongchat asida Mizoram amasung Assam yaujarabasu hairiba state ani sidadi Anauba project sing sangaba amasung nauna paikhalakadaba singi urefu yung tambagi thoram sing pangthokadaba khaktani Manipur gi oinadi mahaki makhada lariba Ministry of Home Affairs na state asida mayok naragli balan gi fibam asi laksinduna waroisin ama puraknaba akanba thabak lokholakliba mahaki khongchat asigi manungda soidana masak thokpa amasung Manipur gi miyamna pamnaba wafam sing phongdoklamgani haina Panaribani Hiramasigi matang ngasi numidang wairam pauche sina mamang thakta Home Ministry na sinduna Delhi da pangthokiba mifam ahumgi manungda anirakta Chattuna sarugya kiba All Manipur United Clubs Organization amuko gi makok thongba luchingba amada Prime Minister gi khongchat ki manung chana CSO singa unaduna wari sanagani haibigi wafam khangalakpa leibra haina hangkhibada hojik fawbagi oinadi Prime Minister gi Manipur khongchat manungda CSO singi mihut singa unabagi wafam maikei amata dagi phongdorokpa leitri amuko da su hiramasigi matangda karimata khangalakpa leitri hairakhi Amaramda Prime Minister gi handaki khongchat asi Manipur gi lana sigi tamthiraba thodok wathok sing chahi ani hena mayok narakliba state asida ahan boina lakadabana khongchat asigi manungda Manipur da lairiba political party singi miyut singna sarugyaba all party meeting na chingwa pangthoknabagi dama khangalakpa leibra haina Congress ki senior MLA amada hanglubadasu ngasi numidang fawbadadi Prime Minister lakani hairiba asigi manung chana all party meeting na chingba pangthokani haibagi ingit amata pirakpa leitri hairakhi adumoinamak pauche sina Prime Minister Narendra Modi na Manipur da lakani hairiba wafam asiga mari leinana phangba pauna haibada mahaki Mizoram khongchat ki manung chana state aduda anauba railway line ama sangaramgani aduga Assam dana mathang thagi taraga humdoida thunglaga numit adugi ahing state aduda lekani haibigi wafam Chief Minister Himanta Biswa Sharma na paumising da official oina phongdokhiba leirabasu Manipur gi khongchat ki matangdadi ahing ama state asida lekpagi wafam yaudri yamlabada Prime Minister na Manipur da pung mari rongi matam khaktamak leiramduna Imphal amasung Churachandpur da pangthokadaba miyamgi mifam da wanganglamgani aduga Governor na luchingliba Manipur gi President rule gi lengak chalairiba makok thongba official singda Manipur gi fibam da mari leinaba pautak sing piramgani haibana thana atopa thoram sing pangthoklamba natraga mifam na chingba pangthoklambagi wafam yaudri leikhidrebagi minga thina halaba hakchang Yamuna Turelda Thadakhre nong kana chubadagi phangbangamdri Assam Police na miyatpagi case ama register tawduna lokhatkre chenabani haiba Meeoi taruk faduna wangpaon chathakre maite alliance yauna luf kya na yaningdaba phongdoknaragli thadau inpi Manipur na khudakta su abrogate tawgadabani haidi May 3 2023 dagi Manipur da chatharakhiba tamthiraba lana sigi waroisin puraknaba Ministry of Home Affairs na matau taba pambaising thiduna lokhatpa yaba thabak sing lokhalakpagi manung chana Ministry asigi thausil makhada tha asigi tarukta Imphal gi Hotel Classic ta laktuna mitei gi CSO sing oiriba amuko Fox Kokomi amadi Arama Tengol na chingbagi mip singa phaminaduna ingtapa mausa gi fibam hanjilaknaba pangthokiba mifam da saruk yakhiba Thadau inpi Manipur gi delegate singi manungda ama oikhiba Assam gi Thadau Literature Society gi chairman Negam Jomhau Yankhiga Mapan ngarang numidang UKDA amasung KRA ni chingnaba kuki terrorist singna yumayumdagi faduna pukraba matungda miyathina halaga Yamuna Turelda Thadakhre hairi thaudo sigi pau phongbadagi Assam Police na case ama register tawduna lokhatkibaga loinana Yamuna Turelda NDRF amasung SDRF ki personnel singna ma ki hakchang phangnaba khongul likre adumoinamak nong kana chubana maram oiraga ngasi numidang athengba fawbada ma ki hakchang phongbangam khidri hairi
Assamgi Karbi Anglong Police na lokatpa case ka mari leina na mahakpu hatpada chenabani haiba Meeoi taruk fagatuna wangpawn Thadakhre Meeoi taru asigi machindagi su makhoina nekam jom haubu mayumdagi faduna puraga tamthina halaba matungda Turelda thadakhibani haiba wafam phongdorakre thaudo asigi matangda pauche sina phangba pauna haibada ngarang numidang pung 3 makhai rom tarakpada laikhidraba nekam jom hauna mahake Assamgi Karbi Anglong district ki Manja Kukauba Khulda Labor Mayumda Layringa the Kusukulai Matik Chana Paiba Kuki terrorist ni Chignaba Sina Laklaga Warishana si Hirakibani, Makwegi Wafam Adu the Gilaki Drabana, Makwega Warishana Bahurakpada terroristing Adugi Maike Digi Mahaputam Tiba Mong the Masagi Mayum Makta the Fuche Bahurakibani Hari. Aduga mahakpu terroristing aduna nongmai chindol da namduna faraga pukraba matungda miyathina halaga Turelda thadakhibani hairi thaudo sige matangda Meeoi Alliance na akan mamongda yaningdaba phongdorakpaga loinana governor da kuki militant singa taunarakliba suspension of operation su khudakta handokadabani haina demand tawrakre Meeoi Alliance na thaudo asibu condemn tawraduna phongdorakhiba wafam singi manungda tha sigi tarukta thadau inpi manipur gi mute singa CSO singa famin aduna pangthokiba mifam ado manipur bu mausagi ingtapa fibam da hanjilakna bagi pandam dani adubu mifam adu da saruk yabagi damak mahakputam thiba mong da hatki bagi thaudo asidi manipur khakta natana laiba asigi northeast state ki democracy gi masak thian badana tana ingtapa amasung nungsi chanana laiminarakliba furup singda atamnana chatharak pa tekni hari Haukiba matam kharadagi hauna su taunarakliba kuki militant singi manungdagi kuki national army na sugi ground rule thukaiduna thoaningdaba thodok sing thohan bakaya yaukre su taunarakliba KNO amasung UPF na manipur gi wathok asi hena pauthok chauthokna bahona duna laklibani haina su charge tawraduna manipur gi governor na khudakta sugi chetnabi muthatkadabani hairi amaromda nekam jom haubu hatkibagi mayokta thadau community international thadau student association general headquarters haukif bank Imphal East na chingba thadau gi tungan balup singna su akan mamong di yaningdaba phongdorakli thadau inpi manipur gi cherol amana su mihar asibo akan mamong di yaningdaba phongdorakpaga loinana Assam amasung manipur da kuki militant singa lenga ka tawnarakpa su khudakta muthatkadabani Nekam jom hau hat pagamari lainana police na lokatpa case ki investigation athuba matamda pangthoktuna mara laibasing amasung thogdo asibu thoan kiba Meeoi sing chairak pigadabani National Investigation Agency NIA na su thogdo asigi matangda lokatpa case asi makhoina paiduna chenaba militant singi mathakta lokatpam thokpa thabak sing lokatkadabani hairi loinana nongmaina wayen basi gumba thogdo asigi makhada thadaugi miya makhata na hingba ngamlaroi hairaduna furup asigi Meeoi sing buding thijana ngakpi senbiu haina su phongdorakli Lucknow da bombla factory pokhaibada Meeoi ani sikre Lucknow ge Gudamba area da yumamadagi chalaiba bambula factory amada pokhaibada yamdrabada Meeoi ani sikre amasung atopa manga sokle haina police na phongdokre ngasi nomaijing numita Gudamba gi Beheta area da nungthel pung 12 tabada factory aduda pokhairakibani amasung maduda thangnabada laiba yumsingda susokre haina assistant commissioner of police ACP Andya Bikram Singana haiki pokhaiba duda yumthaki saruk kharasu kintharakibada Meeoi manga nanki ate akai makhadagi Meeoi manga adu laukthoklakre amasung hospital da thakre pokhaiba mafam aduda senior police official single loinana lakliba district magistrate Bisakjina Asokpa dugi fibam duri haiki thaudok thokiba yum aduda natana pokhaiba duda yamdrabada atopa yumari susoki haina district magistrate aduna haiki Aikhoigi ahanba maroiba thabakti asokpa sing adu matik chaba medical care fanganbani adu hek tawba loibaga aikhoigi team sing na thogdo adu thokpagi maram sing aduda yengsingani amasung maduda chenariba Meeoi sing kanano khangnaba hotnagani haina mahangna haiki Uttar Pradesh Chief Minister Yogi Adityanath na laikhidraba sing imung manung sing da awaba phongdokre awaba taraba sing aduda tengbang piba amasung kanbagi thabak thujinnaba mahangna official sing da mafam aduda khudakta chatnaba pautak pikre Amitshah gi makokak thatuna table thamu hairubagi damak mawa moitra gi mathakta FIR laukhatkre Union Home Minister Amitshah gi mayokta phongdokhiba wafam singni haibigi matangda Trinamool Congress ke MP mahawa moitra gi mathakta first information report FIR ama laukhatkre hari MP mahawa moitra na karigumba Bangladesh tagi lona yadaba mongda jangsilakliba Meeoi sing asi thingba ngamdaba tarabadi ahanba oina laukhatkadaba khongthang asi Union Home Minister Amitshah gi makokak thatuna table da thambani haina phongdoklubani Mahuwa moitra gi wafam asigi mayokta West Bengal gi local resident amana FIR file tawrakibani mana police station da file tawrakiba FIR adu Bharatiya Nyay Sanhita BNS ki section 196 promoting enmity between different groups on the grounds of religion race place of birth residence language amadi section 197 imputation assertions to national integration gi makhadani Trinamool Congress ki MP Mahuwa Moitra na West Bengal gi Nadia district ta pangthokpa thoram amagi marumda paumi sing da phongdokhiba wafam sing asina BJP maikei degi akan mamong da yaningda phongdorakpaga loinana
अकनबा खोंजंग कया चंगसिनबा हौरखरे MP Meeoi मोइत्रानादी मांगना फोंदोखिबा वाफमसिंग अदु यूनियन लेंगाकना लेबा असिगी ngамखै परिंगदा सेक्रेटरी की ओइबा फिबम मराइ चाइथरकलिबा अमसुंग मसिना थोहलकपा इन्फिल्ट्रेशन की थौदोक कयाबु यूनियन लेंगाकना थवोइदबदा नथना मखोइना लखुतकदबा थबक थौरमसिंगबु थिनथहंदुना थमलिबा असिगी मायक्ता फोंदोखिबनि हाइखि पुलिस की माइकैदगी फोंदोखिबदा MP Meeoi मोइत्रागी मथक्ता FIR फाइल तौरखिबा गोपाल समांथोना Meeoi मोइत्रागी वाफमसिंग असि अनकॉन्स्टिट्यूशनल ओइ अमसुंग ऑब्जेक्शनेबल ओइ हाइदुना FIR असि थांगलखिबनि हाइखि गोपाल समांथोना मखाताना फोंदोखिबदा वेस्ट बेंगल की रायपुरदा लेबा माना खेमता कुमजा 1971 दगी हौदुना हौजिक फावबा बांग्लादेश से रिफ्यूजी कयाना चंगजफम लौदुना लेरकली मसिदा Meeoi मोइत्रागी वाफमसिंग अदुना रिफ्यूजी सिंग असिगी मरक्ता अकिबा पोहले असिगुम्बा अनकॉन्स्टिट्यूशनल ओइबा अमदि किनिंगाई ओइबा वाफमसिंग असिना लमजिंग ओइदुना मियोइ कयाना रिफ्यूजी सिंग असिगी मथक्ता वायलेंस की थवोंग चथरकपा याइ हाइखि।